Manipur tholiba irang sina maram oidana miyo cha kayana paksana koi mitai sing yamna maru oiba laifamlen ama oiba Kongba maru laifamlen da changaga irat thongni thoram pangthokpada khudongchadaba mayoknaramba do ngasi BSF, CRPF, 38 Assam Rifles, Amadi State Force, Imphal East District Police ki miyoisingna combine oina ngak silaba matungda hadiba mafamsing asidaidan lai khurumhanba irat thongni thoramgi thabak sing adu pangthokhankhre lai khurumba lakliba miyoising adu 38 Assam Rifles ki maikadagi lampak mayada thatlaga thamba matung hadiba lampak adudagi lai khurumba lakliba miyoising adu miyoi kunthra rongi changda makoi Assam Rifles ki gari singda haplaga puraga Kongba maru laifamlengi irat thongni tobomda puraga lai khurumba gi thabadu chathaki aduga chingma thakta laidiba Kongba maru laifamlengi koigi lai khurumpham khubam adudadi hariba miyoising asi paksana changhanbagi khudongchaba adu laikhide koigi tongan ba inat laining kannaba honariba amadi Kongba maru laifamlengi committee Ultra Sanglen Sana Konung Lining Thok Sana Mahi Tempan Board Loinana Miteli Puna Chingba Hariba Lupsing Asigi Thomi Sing Kankalaba Matungda Hariba Ching Matha Adu Karagama Thak Adu Laiba Lifeline Aduda Lai Krumbagi Tabak Sing Adu Chataki Hariba Lifeline Sing Asida Changba Matamda Assam Rifles ki Maikadagi Mio Ching Adu Check Tobaka Loinana Mobile Phone Chingba Adu Pusan Bagi Ayaba Adu Pikide Amadi Thang na Chingba Swapan Nang Hanbayaba Kuchu Thanglen Amata Paihandana Harim Pump Sing Asida Makuna Ngak Selaga Changki ngasi pangthokiba thorongtugi matangda miyamda khanganabagi khudongchabadu logjagi ngak shelaga haitare chef oire yarani harga kabaduni tamna lakhona warju wana yoksalaka dore mafamdo kabda sit loi songjelame do hujikti changmije changna darbanina songjellaga sanno hona nongna lambi haidu chatpai tap adumhaina tawe chathok sin tawnarudabi haitare khara shonge mathakta kadoine dugam kumdarakpadu sidaida adum kumdarakadoine manungsida haitare ana paktharaga adum chattoine sumaina sana sum cha pakthadodubudinte sum jaga mafam dugi haitare chatnadrabanina pura mongchong oina leirabanina haiduoga adu tuina khaleraga kanaraga budi chum khoigi sagi lamdamgi famsingdi sum chalaga budi khara fani natringai di sum khudong chadaba chathok chasindagi hauraga mayoknagi gani lambida Kongba maru laifamlengi chathok chasin toiba lambi Yawani habado yoksale Kanglay paki na pari na mo yek tari chalai tari kinamu na pari na mo kayan sigu mga thaw dawayadi hi khoyungi lalu ka dawayadi hi haidu na sigu hugi thawal magtabu pangjirakli du imau hayang na atho iba layrang na hit matsaray na mangam tam na chigu palem panhaw anigi chigu mga dhaw khandabayadi khoyungi lalu kadabayadi haidana kumsilang hay kumjadi nga sina korow yay paraba korow nongja sajibugi mapan ni pan ma korow nongja da sagay na nangi na ekjana du na nangi na pacha kayana hayang na atho iba layrang ahin matam jarak babu
ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯅꯦ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯗꯨꯒ ꯃꯤꯇꯩꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯒꯤ ꯌꯥꯝꯅ ꯂꯨꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯂꯥꯏꯐꯝꯂꯦꯟ ꯃꯐꯝ ꯑꯁꯤꯗꯩꯗ ꯍꯥꯏꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡꯁꯤꯡꯒꯤ ꯍꯣꯠꯅꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡꯁꯤꯡ ꯂꯧꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯜꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯗꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯦ ꯅꯤꯡꯊꯤꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯥꯟꯅ ꯌꯧꯕ ꯉꯝꯃꯦ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯉꯁꯥꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯤꯡꯁꯦ ꯀꯥꯈꯠꯂꯛꯑꯒ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯤ ꯃꯌꯥꯝꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ 28 ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯐꯣꯔꯁ CRPF ꯄꯥꯔꯁꯅꯦꯜꯁꯤꯡ ꯌꯥꯎꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯃꯈꯣꯏꯗ ꯏꯟꯐꯣꯔꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯉꯥꯛ ꯁꯦꯜꯂꯕ ꯃꯇꯨꯡꯗ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯗ ꯍꯥꯏꯇꯥꯔꯦ ꯆꯪꯍꯟꯕꯅꯤ ꯃꯈꯣꯏꯅ ꯉꯥꯛ ꯁꯦꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯥꯟꯅ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯦꯐ ꯑꯣꯏꯔꯦ ꯆꯪꯕ ꯌꯥꯔꯦ ꯍꯥꯏꯔ ꯃꯇꯨꯡꯗ ꯃꯤꯁꯤ ꯇꯥꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯀꯌꯥ ꯌꯥꯝꯅ ꯆꯪꯕ ꯌꯥꯏ ꯌꯥꯗꯦꯗꯣ ꯇꯧꯔꯒ ꯑꯗꯣ ꯍꯧꯖꯤꯛ ꯑꯍꯣꯡꯕ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯝꯖꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗꯒꯤ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯈꯔ ꯂꯩ ꯃꯣꯕꯥꯏꯜ ꯄꯨꯁꯟꯕ ꯌꯥꯗꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯌꯥꯕ ꯄꯣꯠꯂꯝ ꯑꯃꯇ ꯄꯨꯁꯟꯕ ꯌꯥꯗꯕ ꯄꯨꯍꯟꯗꯕ ꯑꯗꯨꯒ ꯆꯦꯛꯀꯨꯝꯕ ꯍꯥꯏꯐꯦꯠ ꯇꯧꯔꯒ ꯆꯪꯕ ꯑꯗꯨꯒ ꯃꯊꯛꯇ ꯀꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯥꯅꯤꯡꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯣ ꯍꯥꯟꯅ ꯃꯃꯥꯡꯗ 2023 ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗꯩꯗ ꯑꯩꯒꯤ ꯏꯐꯨꯔꯨꯞꯀꯤ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯏꯅꯤꯡꯇꯝꯅ ꯆꯪꯉꯝꯕ ꯑꯗꯨ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯛꯇꯤ ꯐꯪꯗ꯭ꯔꯤꯕ ꯐꯤꯕꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯏꯟꯐꯣꯔꯝ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯤ ꯌꯥꯝꯅ ꯆꯪꯕ ꯌꯥꯗꯕ ꯃꯤꯁꯦ 10 15 ꯌꯥꯝꯃꯕꯗ 10 ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯔꯣꯇꯦꯁꯟ ꯈꯥꯏꯔꯒ ꯆꯪꯉꯤ ꯑꯗꯨꯒ ꯔꯣꯇꯦꯁꯟ ꯈꯥꯏꯔꯤꯕꯁꯤꯁꯨ ꯑꯀꯛꯅꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯑꯣꯡꯗꯅꯦ ꯆꯪꯍꯜꯂꯤꯕꯁꯦ ꯇꯧꯕꯇꯕꯨ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕꯒꯤ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯁꯤꯅ ꯉꯥꯛ ꯁꯦꯜꯂꯒ ꯆꯪꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯛꯄꯁꯤ ꯐꯥꯎꯕꯗꯤ ꯃꯁꯤꯃꯛꯇꯤ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯐꯔꯤ ꯈꯨꯗꯣꯡꯆꯥꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯈꯛ ꯅꯠꯇꯕ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟꯁꯤ ꯈꯛ ꯅꯠꯇꯕꯤꯗ ꯑꯩꯈꯣই ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯐꯝꯂꯦꯟ ꯑꯌꯥꯝꯕ ꯆꯤꯡꯗ ꯍꯥꯏꯇꯥꯔꯦ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯊꯥꯡꯖꯤꯡ ꯀꯧꯕ꯭ꯔꯨ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯐꯝꯂꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯑꯗꯨꯗꯤ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯇꯉꯥꯏꯃꯛ ꯐꯗꯅ ꯍꯧꯔꯛꯄꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯔꯥꯡ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯣꯏꯔꯝꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯁꯨꯃꯥꯏꯅ ꯑꯣꯏꯇꯥꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟ ꯌꯥꯎꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯂꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯥꯏꯈꯠꯂꯒ ꯑꯁꯨꯝꯂꯕ ꯆꯪꯍꯟꯕ ꯌꯥꯍꯟꯕꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯅꯤ ꯅꯤꯡꯊꯤꯅ ꯃꯄꯨꯡ ꯐꯥꯅ ꯏꯅꯤꯡꯇꯝꯅ ꯆꯪꯕꯗꯨꯗꯤ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯁꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯤꯕ ꯏꯔꯝꯗꯝ ꯏꯈꯨꯟꯅꯥꯏ ꯑꯁꯤꯗ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯁꯤ ꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ 2023ꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤ ꯆꯪꯉꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟ ꯀꯔꯤꯝꯇ ꯃꯊꯧ ꯇꯥꯈꯤꯗꯦ ꯑꯗꯨꯝ ꯆꯪꯉꯛꯑꯒ ꯈꯣꯏꯔꯝꯅꯕ ꯂꯥꯏꯁꯦ ꯈꯣꯏꯔꯝꯃꯒ ꯑꯗꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯏꯟꯐꯣꯔꯝ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯗ ꯍꯥꯟꯅ ꯏꯟꯐꯣꯔꯝ ꯇꯧꯗ꯭ꯔꯒꯗꯤ ꯃꯐꯝ ꯑꯁꯤ ꯆꯪꯂꯛꯄ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅꯤ ꯂꯩꯔꯤꯕꯁꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯦꯔꯦꯟꯖꯃꯦꯟ ꯑꯁꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯏꯅꯤꯡꯇꯝꯅ ꯃꯥꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯍꯣꯠꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯧꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯨꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯂꯦ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯊꯕꯛ ꯑꯃ ꯂꯧꯈꯠꯇꯨꯅ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯆꯪꯅꯤꯡꯕ ꯃꯐꯝꯁꯤꯡꯗ ꯏꯅꯤꯡꯇꯝꯅ ꯆꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯐꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯁꯦ ꯄꯥꯈꯪꯕꯅ ꯀꯪꯂꯩꯁꯥꯅ ꯍꯥꯏꯔꯤꯕ 28 ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯉꯥꯛ ꯁꯦꯜꯂꯒ ꯃꯌꯥꯝꯁꯦ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯊꯣꯛꯅꯤꯡꯅꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯉꯥꯛ ꯁꯦꯜꯂꯒ ꯃꯈꯥꯗꯒꯤ ꯄꯨꯈꯠꯂꯛꯄꯗꯨꯁꯨ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯑꯗꯨꯝ ꯄꯨꯈꯠꯂꯛꯄꯅꯦ ꯍꯧꯖꯤꯛꯁꯨ ꯍꯥꯏꯗꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯁꯨ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯄꯥꯝꯅꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯌꯥꯝ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯏꯪꯇꯕ ꯄꯨꯔꯛꯑꯦ ꯍꯥꯏꯕꯗꯨꯃꯛꯇꯤ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤ ꯄꯨꯊꯔꯛꯄꯒꯤ ꯐꯤꯕꯝꯅꯤ ꯍꯣꯏ ꯍꯥꯏꯔꯤꯕ 28 ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯉꯥꯛ ꯁꯦꯜꯂꯒ ꯃꯌꯥꯝꯁꯦ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯊꯣꯛꯅꯤꯡꯅꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯉꯥꯛ ꯁꯦꯜꯂꯒ ꯃꯈꯥꯗꯒꯤ ꯄꯨꯈꯠꯂꯛꯄꯗꯨꯁꯨ ꯑꯩꯈꯣই ꯃꯈꯣꯏꯅ ꯑꯗꯨꯝ ꯄꯨꯈꯠꯂꯛꯄꯅꯦ ꯍꯧꯖꯤꯛꯁꯨ ꯍꯥꯏꯗꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯁꯨ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯄꯥꯝꯅꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯌꯥꯝ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯏꯪꯇꯕ ꯄꯨꯔꯛꯑꯦ ꯍꯥꯏꯕꯗꯨꯃꯛꯇꯤ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤ ꯄꯨꯊꯔꯛꯄꯒꯤ ꯐꯤꯕꯝꯅꯤ ꯇꯨꯡꯗ ꯂꯥꯛꯂꯤꯕ
ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯄꯨꯊꯔꯛꯂꯤ ꯃꯈꯣꯏꯅ ꯃꯥꯡ ꯊꯥꯔꯒ ꯑꯗꯨꯒ ꯃꯔꯛꯇꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯦꯐꯀꯤꯗꯃꯛ ꯌꯦꯡꯉꯒꯅꯤ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯔ ꯆꯪꯕ ꯌꯥꯍꯜꯂꯒ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝ ꯂꯦꯟ ꯑꯁꯤ ꯐꯥꯎꯕꯗꯤ ꯆꯤꯡ ꯀꯥꯔꯒ ꯌꯧꯁꯟꯕ ꯉꯝꯂꯦ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯅꯧꯕ ꯌꯥꯏꯐꯅꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕꯁꯨ ꯌꯥꯝ ꯀꯟꯅ ꯉꯥꯛ ꯁꯦꯜꯂꯤ ꯑꯗꯣ ꯍꯤꯔꯝ ꯑꯁꯤ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯣꯔꯟꯖꯟ ꯏꯆꯦꯜ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯏꯝꯐꯥꯜ ꯏꯁ